NFSA Makhada Yelliba Chengsing asi vitamin Yaoba Fortified rice ne director. NFSA National Food Security Act Makhada laingak na miyam da phangaliba chengda plastic yauri hai na miyam na mipai ba pokna riba si tawbigano miyam da phangaliba chengda yauri ba plastic man ba posak adu miyoi bagi haksang da kana ba yam na piba vitamin B12 iron amadi folic acid haptu na semba cheng makhal ni hai na Cape NPD gi director Asem Robertson na phongdokre hiram asigi matang da ngahan DIPR gi auditorium da pangthoki ba pawmi singa unaba ma da mahak na makhata na hai NFSA gi makhada hojik miyam da phangaliba chengda plastic ki cheng yauri hai na miyam na mi pai bagi wafam media da phongdorok pa thengnare wathok asigi matang da mamang da su miyam gi mi pai ba kokna ba department ki maiki dagi sengdok pasu leikhrawa nei taseng namak miyam na plastic man ba cheng adu vitamin B12 iron amadi folic acid haplaga semba nei madugi matung da India lenga ki policy amagi makhada miyam da phangan ba nei NFSA gi makhada miyam da phangaliba chenggi kg suna phangdrabade department natraga toll free number 1967 da miyam na contact tawbiyo legal action chapchana lakhot ka nei state asida hojik thokli bairang asida miyam na cheng phangloi haibagi mi pai ba tawbigano cheng metric ton 19 ga manga chanipan hojik stock ta leire aikhoi gi thagi oina darkar oi ba cheng se metric ton 10 ga mathoi 458 nei hojik tha ni ahum stock ta leire masigi mathakta monsoon season mamang sida jiri dagi ahen ba cheng sing su cheng thongna ba honari haina su mahak na makhata na phongdokhe